ꯃꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯣꯏꯃꯣꯝ ꯂꯥꯏꯅꯨꯔꯥ ꯑꯇꯣꯝꯕꯤ ꯑꯔꯥꯏꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯝ꯫ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯨꯋꯥꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯨꯋꯥꯡ ꯄꯥꯈꯪ ꯐꯥꯔꯤ꯫ ꯃꯁꯥ ꯃꯎꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯑꯃꯁꯨꯡ ꯆꯨꯡ ꯐꯤꯔꯥꯜꯁꯨ ꯆꯞ ꯆꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯗꯧꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯡꯗ ꯂꯩꯈ꯭ꯔꯤꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯌꯥꯝꯅ ꯐꯖꯕ ꯂꯩ ꯉꯥꯛꯇꯅ ꯍꯧꯕ ꯂꯩꯀꯣꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯧꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯂꯨꯋꯥꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯆꯠꯇꯨꯅ ꯂꯩꯀꯣꯜ ꯑꯁꯤꯕꯨ ꯁꯦꯟꯅꯩ꯫ ꯂꯩꯀꯣꯜꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡ ꯑꯁꯤꯕꯨ ꯍꯦꯛꯂꯒ ꯃꯃꯥ ꯄꯦꯅꯨꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯤ꯫ ꯑꯗꯨꯒ ꯂꯨꯋꯥꯡꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯈꯣꯝꯕꯅ ꯆꯦꯡꯂꯩꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯗꯨꯗꯅꯤ ꯂꯨꯋꯥꯡ ꯑꯗꯨ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯆꯥꯎꯔꯞ ꯇꯧꯕ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯡꯒꯣꯟꯗ ꯐꯝꯂꯤꯕꯤ ꯃꯃꯥ ꯄꯦꯅꯨꯅ ꯃꯆꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯂꯩ ꯍꯦꯛꯄ ꯆꯠꯀꯗꯧꯔꯕ꯭ꯔꯥ?" "ꯍꯣꯏ ꯃꯥ, ꯆꯠꯂꯒꯦꯅ ꯊꯣꯛꯂꯛꯑꯕꯅꯤ." "ꯍꯩ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ. ꯂꯩ ꯍꯦꯛꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯀꯣꯜꯗ ꯆꯠꯂꯒ ꯑꯗꯨꯃꯛ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯪꯁꯦ ꯄꯥꯈꯪ ꯁꯔꯦꯞ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ?" "ꯅꯆꯥꯅ ꯄꯥꯈꯪ ꯁꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯔꯒ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯩ ꯏꯁꯥꯅ ꯈꯪꯖꯩ ꯀꯩꯅꯣ." "ꯈꯪꯕꯒꯤꯔ ꯍꯥ? ꯑꯗꯨꯝꯅ ꯂꯩꯁꯤꯜꯂꯤꯕꯗꯣ? ꯍꯩ, ꯅꯃꯥꯏꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯏꯅꯝꯃꯁꯦ ꯀꯣꯜꯂꯕꯅꯤꯀꯣ. ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯁꯤꯗ ꯏꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯅꯕ ꯇꯧ. ꯏꯆꯥꯒꯤ ꯈꯪꯅꯖꯕ ꯂꯩꯇ꯭ꯔꯒꯅ ꯏꯃꯥꯈꯣꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯂꯩ. ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃ ꯈꯜꯂꯒ ꯏꯆꯥꯒꯤ ꯍꯦꯛꯇ ꯍꯥꯏꯅꯔꯨꯒꯦ." "ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯑꯌꯨꯛꯁꯤꯗ ꯇꯧꯔꯛꯏꯁꯤꯅ? ꯀꯅꯥꯒꯤ ꯂꯨꯍꯣꯡꯕꯅꯣ? ꯉꯝꯂꯣꯏꯀꯣ, ꯅꯆꯥ ꯑꯩ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯋꯥꯡ ꯑꯗꯨ ꯄꯣꯂꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯗꯅꯤ ꯂꯩꯀꯣꯜ ꯑꯗꯨ ꯆꯥꯎꯔꯞ ꯇꯧꯏ꯫ ꯂꯩ ꯃꯌꯥꯝ ꯑꯃꯁꯨ ꯀꯨꯡꯅ ꯍꯧꯏ꯫ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯁꯨ ꯌꯦꯅꯤꯡꯊꯥ ꯃꯇꯝ ꯑꯣꯏꯕꯒꯤ ꯅꯤꯡꯊꯤꯅ ꯐꯨꯒꯥꯏꯅ ꯂꯩꯁꯥꯠ ꯇꯝꯂꯤ꯫ ꯂꯩꯁꯛ ꯇꯤꯟꯅꯗꯕ ꯂꯩ ꯃꯌꯥꯝꯅ ꯄꯨꯟꯅ ꯁꯥꯠꯄ ꯑꯗꯨꯕꯨ ꯎꯔꯒ ꯂꯨꯋꯥꯡꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯨꯋꯥꯡꯅ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗ ꯁꯦꯝꯖꯕ ꯏꯀꯣꯟ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯂꯥꯏꯖ ꯏꯁꯤꯡꯅ ꯅꯤꯛ ꯅꯤꯛ ꯂꯨꯂꯨ ꯂꯥꯎꯅ ꯂꯩꯔꯤ꯫ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯏꯪꯖꯩ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯇꯨꯡꯗ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯦꯛꯂꯕ ꯂꯩꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯅ ꯀꯩꯊꯦꯜ ꯀꯥꯕ ꯅꯪꯅꯕ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯂꯨꯋꯥꯡꯅ ꯍꯦꯛ ꯍꯦꯛ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯆꯥꯎꯔꯦꯟꯅ ꯂꯨꯋꯥꯡꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯆꯥꯎꯔꯦꯟꯅ ꯂꯨꯋꯥꯡꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯔꯦꯟꯅ ꯈꯣꯏꯃꯣꯝ ꯂꯥꯏꯅꯨꯔꯥ ꯇꯔꯦꯠꯀꯤ ꯑꯇꯣꯟꯕꯤ ꯑꯔꯥꯏꯂꯩꯃꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯗꯒꯤ ꯂꯤꯔꯝꯗꯅ ꯑꯗꯨꯃꯛ ꯇꯣꯛꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯗꯨ ꯂꯨꯋꯥꯡꯗꯤ ꯌꯥꯝꯅ ꯇꯥꯅꯤꯡꯈꯤꯕꯅꯤ꯫ ꯆꯥꯎꯔꯦꯟꯅ ꯉꯁꯤ ꯂꯤꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯋꯥꯡꯅ ꯉꯁꯤ ꯑꯃꯨꯛ ꯃꯄꯨ ꯆꯥꯎꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ꯫ ꯆꯥꯎꯔꯦꯟ ꯑꯗꯨ ꯄꯣꯂꯥꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯋꯥꯡꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯣ, ꯑꯩ ꯂꯥꯛꯑꯦ." "ꯅꯪꯕꯨ ꯅꯃꯥꯈꯣꯏꯗ ꯑꯩꯒꯤꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕ꯭ꯔꯣ?" "ꯍꯥꯏꯔꯝꯗꯦ. ꯄꯥꯈꯪ ꯐꯔꯕꯁꯤꯐꯥꯎ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯃꯈꯣꯏꯗ ꯑꯗꯨm ꯍꯥꯏꯔꯒ ꯂꯩꯒꯗ꯭ꯔꯣ?" "ꯍꯩ, ꯍꯥꯏꯒꯗꯕꯅꯤꯅꯦ. ꯅꯪꯅ ꯇꯧꯕ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯗ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ. ꯃꯗꯨꯅꯤꯅꯦ ꯑꯐꯕ ꯃꯆꯥ ꯃꯁꯨ ꯍꯥꯏꯕꯗꯣ." "ꯏꯕꯣ, ꯑꯗꯨꯒ ꯂꯥꯏꯔꯤ. ꯏꯄꯨꯅ ꯉꯔꯥꯡ ꯂꯤꯔꯝꯒꯦ ꯇꯧꯕ ꯑꯗꯨꯒ ꯂꯤꯈꯤꯗꯕ ꯋꯥꯔꯤꯗꯣ ꯍꯧꯖꯤꯛ ꯂꯤꯕꯤꯌꯨ. ꯑꯩ ꯃꯗꯨ ꯌꯥꯝ ꯇꯥꯅꯤꯡꯉꯤ." "ꯑꯦ, ꯀꯔꯝꯕ ꯋꯥꯔꯤꯅꯣꯅꯦ? ꯍꯥꯏꯔꯤꯁꯤꯕꯨ ꯅꯄꯨꯗꯤ ꯀꯥꯎꯔꯤꯅꯦꯍꯦ." "ꯀꯥꯎꯁꯤꯟꯅꯈ꯭ꯔꯅꯤ ꯏꯄꯨꯗꯤ. ꯈꯣꯏꯃꯣꯝ ꯂꯥꯏꯅꯨꯔꯥ ꯑꯔꯥꯏꯂꯩꯃꯒꯤ ꯋꯥꯔꯤ ꯂꯤꯕꯤꯒꯅꯤ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ." "ꯑꯣ, ꯅꯤꯡꯁꯤꯡꯉꯦ. ꯑꯩꯅ ꯉꯁꯤ ꯂꯤꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤꯀꯣ. ꯂꯤꯊꯣꯛꯁꯨ ꯉꯥꯏꯗꯅ ꯑꯗꯨꯗꯤ. ꯏꯄꯨ, ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯑꯒꯦꯀꯣ." ꯂꯨꯋꯥꯡ ꯑꯗꯨ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯒꯠ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯃꯄꯨ ꯆꯥꯎꯔꯦꯟꯗ ꯀꯨꯞꯇꯈꯩ ꯌꯦꯡꯂꯒ ꯃꯄꯨꯅ ꯋꯥꯔꯤ ꯂꯤꯔꯤꯕꯗꯨ ꯆꯪꯈꯣꯜꯅ ꯇꯥꯔꯤ꯫ ꯆꯥꯎꯔꯦꯟꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯅꯨꯔꯥ ꯇꯔꯦꯠ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯏꯅꯨꯔꯥ ꯑꯇꯣꯝꯕꯤꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯃꯈꯣꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ
ꯃꯍꯥꯛꯅ ꯐꯖꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯑꯔꯥꯏꯂꯩꯃ ꯍꯥꯏꯅ ꯀꯧꯏꯗꯣ꯫ ꯆꯤꯡꯉꯨ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩ꯫ ꯑꯣꯅꯤꯡꯕꯗ ꯑꯣꯟꯕ ꯉꯝꯃꯤ꯫ ꯆꯛꯂꯥ ꯑꯣꯟꯗꯨꯅ ꯑꯇꯤꯌꯥꯗ ꯋꯥꯡꯅ ꯄꯥꯏꯕꯁꯨ ꯉꯝꯃꯤꯗꯣ꯫ ꯑꯗꯨꯒ ꯂꯦꯝꯂꯩ ꯉꯥ ꯑꯣꯟꯗꯨꯅ ꯏꯔꯣꯟꯅꯨꯡꯅ ꯂꯨꯞꯇꯨꯅ ꯁꯥꯟꯅꯕꯁꯨ ꯉꯝꯃꯤꯗꯣ꯫ ꯄꯥꯃꯦꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯁꯨ ꯉꯝꯃꯤꯗꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯇꯥꯏꯕꯪꯂꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕꯁꯨ ꯉꯝꯃꯤꯗꯣ꯫ ꯏꯁ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯈ꯭ꯔꯕ ꯂꯥꯏꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8ꯄꯨ ꯈꯨꯕꯝ ꯌꯥꯗꯨꯅꯁꯨ ꯂꯥꯠꯅꯩꯗꯣ꯫ ꯃꯈꯣꯏꯕꯨ ꯅꯤꯡꯕꯅ ꯑꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤ ꯍꯥꯏꯅꯁꯨ ꯂꯧꯅꯩ꯫ ꯑꯗꯨꯒꯅꯦ ꯂꯨꯋꯥꯡ, ꯑꯔꯥꯏꯂꯩꯃ ꯍꯥꯏꯔꯤꯕ ꯂꯥꯏꯅꯨꯔꯥ ꯑꯁꯤꯗꯤ ꯇꯥꯏꯕꯪꯕꯨ ꯁꯨꯝꯍꯠꯄ ꯉꯝꯃꯤꯗꯣ꯫ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯂꯕꯗꯤ ꯃꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯒꯅꯤ꯫ ꯃꯈꯣꯏꯅ ꯌꯥꯊꯣꯛꯄꯗꯤ ꯑꯍꯤꯡꯒꯤ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯆꯤꯡꯈꯣꯡꯗ ꯆꯤꯡꯌꯥꯗ ꯂꯝꯍꯥꯡꯗ ꯊꯣꯛꯏꯗꯣ꯫ ꯊꯥꯏꯅꯗꯤ ꯑꯀꯟꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯂꯥꯏꯅꯨꯔꯥ ꯃꯈꯣꯏꯕꯨ ꯀꯧꯔꯒ ꯌꯦꯡꯍꯟꯅꯔꯝꯂꯤꯕꯅꯤ꯫ ꯂꯨꯋꯥꯡꯅ ꯋꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯕꯗꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯔꯥꯏꯂꯩꯃ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯂꯨꯞꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯄꯨ ꯆꯥꯎꯔꯦꯝꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯣ, ꯍꯧꯖꯤꯛꯀꯤ ꯑꯔꯥꯏꯂꯩꯃ ꯍꯥꯏꯔꯤꯕ ꯂꯥꯏꯗꯣ ꯃꯍꯥꯛꯀꯤ ꯋꯥꯔꯤꯒ ꯂꯩꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯈꯔ ꯂꯤꯕꯤꯌꯨ꯫ ꯂꯩ, ꯃꯍꯥꯛꯀꯤꯁꯨ ꯋꯥꯔꯤ ꯂꯩ꯫ ꯑꯗꯨꯉꯩ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯂꯥꯏꯅꯨꯔꯥ 8ꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯤꯉꯩꯗ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯈꯤ꯫ ꯁꯥꯃꯤꯟ ꯑꯗꯨꯕꯨ ꯐꯪꯂꯕꯗ ꯃꯈꯣꯏ 8 ꯑꯗꯣ ꯆꯤꯡꯊꯛ ꯇꯝꯅ ꯊꯨꯅ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯇꯝꯕ ꯅꯨꯄꯥꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯅꯤꯡ ꯏꯊꯪ ꯊꯪꯅ ꯆꯠꯂꯤꯕ ꯂꯥꯏꯅꯨꯔꯥ ꯑꯇꯣꯝꯕꯤ ꯑꯔꯥꯏꯂꯩꯃꯗꯣ ꯎꯒꯗꯧꯔꯦ꯫ ꯇꯥꯏꯕꯪꯅ ꯎꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯑꯔꯥꯏꯂꯩꯃꯅ ꯆꯤꯡꯊ꯭ꯔꯥꯎ ꯄꯥꯝꯕꯤ ꯑꯃ ꯂꯥꯡꯑꯣꯟꯗꯨꯅ ꯍꯧꯈꯤꯗꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯑꯣꯟꯈꯤꯕ ꯆꯤꯡꯊ꯭ꯔꯥꯎ ꯄꯥꯝꯕꯤꯒꯤ ꯂꯩꯔꯥꯡ ꯑꯁꯤ ꯆꯤꯡꯉꯨ ꯂꯥꯏꯗ ꯀꯠꯅꯗꯦ꯫ ꯑꯗꯨꯒꯅꯦ, ꯅꯨꯖꯥ ꯑꯣꯏꯕꯤꯁꯤꯡꯅ ꯅꯥꯄꯗ ꯅꯥꯆꯣꯝ ꯑꯣꯏꯅꯁꯨ ꯆꯤꯟꯅꯗꯦ꯫ ꯃꯍꯥꯛꯄꯨ ꯆꯤꯜꯂꯨꯔꯕꯗꯤ ꯅꯨꯄꯤ ꯑꯗꯣ ꯌꯨꯝꯂꯥꯛ ꯁꯥꯒꯩ ꯑꯣꯟꯕ ꯉꯝꯗꯦ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯗꯨꯒ ꯑꯔꯥꯏꯂꯩꯃ ꯃꯍꯥꯛꯅ ꯇꯥꯏꯕꯪꯗ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯑꯣꯏꯅ ꯐꯝꯕꯥꯜ ꯂꯥꯡꯗꯨꯅ ꯂꯩꯈꯤꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯗꯣ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯦꯀꯣ꯫ ꯃꯄꯨꯅ ꯋꯥꯔꯤ ꯂꯤꯕꯤꯕ ꯑꯗꯨꯕꯨ ꯇꯥꯔꯒ ꯂꯨꯋꯥꯡꯗꯤ ꯇꯁꯦꯡꯅ ꯑꯔꯥꯏꯂꯩꯃ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯎꯅꯤꯡꯂꯛꯂꯦ꯫ ꯏꯈꯧ ꯂꯥꯡꯕ ꯀꯌꯥ ꯐꯥꯎꯔꯛꯂꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯆꯤꯡꯂꯩꯗꯒꯤ ꯃꯄꯥ ꯈꯣꯝꯕꯗꯨ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯦ꯫ ꯄꯦꯅꯨꯒ ꯃꯈꯣꯏ ꯑꯅꯤꯒꯅ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯅꯕ ꯋꯥ ꯇꯥꯅꯔꯤ꯫ ꯄꯦꯅꯨꯅ, ꯍꯣ, ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯁꯤꯅ ꯌꯥꯕ ꯀꯧꯕ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯦ꯫ ꯈꯪꯗꯦ, ꯍꯟꯇꯛ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯀꯥꯟꯅꯁꯤꯗ ꯅꯆꯥꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯅꯕ ꯇꯧꯍꯧꯁꯤꯀꯣ꯫ ꯊꯦꯡꯅ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯅꯪ ꯑꯩ ꯊꯦꯡꯅ ꯌꯨꯝ ꯄꯥꯜꯂꯨꯕꯅ ꯅꯠꯇ꯭ꯔꯣ ꯏꯆꯥ ꯑꯃ ꯌꯥꯎꯅꯕ ꯍꯣꯠꯅꯈꯤꯕꯗ ꯋꯥꯈꯤꯕ ꯀꯌꯥꯗꯣ? ꯍꯣ, ꯑꯩꯉꯣꯟꯗ ꯍꯥꯏꯕꯅ ꯀꯥꯟꯅꯔꯣꯏ, ꯅꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯍꯥꯏꯕꯤꯌꯣ꯫ ꯃꯃꯥꯒ ꯃꯄꯥꯒ ꯉꯥꯡꯅꯔꯤꯕꯗꯨ ꯂꯨꯋꯥꯡ ꯃꯅꯥ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯗ ꯋꯥꯗꯨ ꯁꯥꯎꯅꯤꯡꯂꯦ꯫ ꯏꯃꯨꯡꯗꯒꯤ ꯐꯠꯊꯣꯔꯛꯂꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ? ꯉꯝꯃꯣꯏꯀꯣ ꯂꯨꯍꯣꯡꯕꯀ? ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯒ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯍꯦꯛ ꯇꯧꯔꯒ ꯂꯨꯍꯣꯡꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈ꯭ꯋꯥꯡꯗ ꯊꯥꯡ ꯑꯃ ꯌꯦꯞꯂꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯂꯩꯀꯣꯜ ꯇꯝꯅ ꯂꯥꯛꯏ꯫ ꯆꯤꯡꯌꯥꯒꯤ ꯃꯅꯥꯛ ꯑꯣꯏꯕꯅ ꯏꯆꯤꯛ ꯆꯤꯛꯏ꯫ ꯆꯤꯡ ꯀꯥꯗꯨꯅ ꯎ ꯈꯔ ꯌꯥꯜꯂꯦ꯫ ꯑꯗꯨꯒ ꯂꯩꯀꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯈꯥꯡꯄꯣꯛ ꯃꯆꯥ ꯑꯃ ꯁꯦꯝꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ꯫ ꯅꯨꯡꯁꯥ ꯁꯥꯔꯛꯂꯕ ꯀꯥꯟꯗ ꯃꯗꯨꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯑꯌꯨꯛ ꯑꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯨꯋꯥꯡ ꯂꯩꯀꯣꯜ ꯇꯝꯅ ꯂꯥꯛꯏ꯫ ꯂꯩꯀꯣꯜ ꯑꯗꯨ ꯌꯧꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯐꯖꯈ꯭ꯔꯕ ꯏꯀꯣꯟ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯂꯨꯋꯥꯡ ꯇꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ? ꯃꯤꯒꯤ ꯂꯨꯔꯕ ꯐꯖꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯕꯨ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯅꯩꯈꯥꯏꯔꯝꯂꯤꯕꯁꯤꯕꯣ? ꯂꯥꯏꯃ ꯃꯊꯣꯡ ꯍꯨꯛꯇꯦꯗ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯂꯨꯋꯥꯡ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗ꯭ꯔꯦ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯨꯋꯥꯡ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯀꯅꯥꯅꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯆꯪꯂꯒ ꯃꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯕꯨ ꯅꯩꯈꯥꯏꯔꯤꯕ? ꯐꯩ, ꯃꯤꯁꯛ ꯑꯗꯣ ꯍꯦꯛ ꯈꯪꯕꯒ ꯂꯨꯋꯥꯡꯉꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯤꯕꯨ ꯑꯣꯏꯔꯦ ꯂꯥꯏꯕꯨ ꯑꯣꯏꯔꯦ ꯂꯨꯋꯥꯡꯉꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ, ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯑꯃꯅꯤ꯫ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗꯅꯤ꯫ ꯑꯍꯥꯡꯕ ꯃꯥꯂꯪꯊꯛꯇꯒꯤ ꯇꯟꯗꯟꯒꯨꯝ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯔꯦꯡ ꯁꯥꯅ ꯄꯥꯏꯊꯔꯛꯏ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯏꯔꯨꯔꯒ ꯂꯩꯀꯣꯜꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯏꯀꯣꯟ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟꯗ ꯇꯟꯗꯟ ꯑꯗꯨ ꯄꯥꯏꯊꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯍꯦꯛ ꯊꯦꯡꯕꯗ ꯇꯟꯗꯟꯁꯤꯡ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯄꯨꯂꯞ ꯑꯗꯨ 8ꯅꯤ꯫ ꯃꯈꯣꯏ ꯑꯗꯨ ꯈꯣꯏꯃꯣꯝ ꯂꯥꯏ ꯅꯨꯔꯥ 8ꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯝꯂꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯏ ꯅꯨꯔꯥ ꯃꯈꯣꯏꯒꯤ ꯃꯁꯦꯛ ꯃꯉꯥꯜꯅ ꯃꯐꯝ ꯑꯗꯨ ꯏꯉꯥꯟ ꯉꯥꯜꯍꯜꯂꯦ꯫ ꯂꯥꯏ ꯅꯨꯔꯥ ꯃꯈꯣꯏ 8 ꯑꯗꯨ ꯃꯐꯤ ꯐꯤꯗꯣꯟ ꯆꯤꯡꯈꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯡꯖꯧ ꯄꯥꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯔꯤ ꯃꯔꯤ ꯀꯨꯝꯊꯅꯈ꯭ꯔꯦ꯫ ꯏꯀꯣꯟ ꯏꯌꯥꯏ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯏꯔꯨꯞꯄꯤ, ꯑꯃꯨꯛ ꯇꯥꯎꯈꯠꯂꯤ, ꯑꯃꯨꯛ ꯂꯨꯞꯄꯤ, ꯑꯃꯨꯛ ꯇꯥꯎꯈꯠꯂꯤ, ꯑꯁꯨꯝ ꯇꯧꯅ ꯁꯥꯟꯅꯔꯦ꯫ ꯅꯍꯥꯟꯃꯈꯩ ꯂꯨꯋꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯅꯥꯡ ꯇꯥꯅ ꯅꯩꯈꯥꯏꯔꯝꯂꯤꯕꯁꯤꯗꯤ ꯃꯈꯣꯏ ꯂꯥꯏ ꯅꯨꯔꯥ 8ꯅ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯝꯁꯤꯡ, ꯄꯟꯊꯧꯀꯣꯟꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯒꯤꯗꯤ ꯇꯥꯏꯕꯪꯗ ꯂꯩꯕ ꯂꯨ ꯂꯨ ꯂꯥꯎꯕ ꯏꯀꯣꯟ ꯑꯁꯤꯗ ꯁꯥꯟꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯅꯤꯡꯂꯦꯕꯨ"꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯄꯟꯊꯧꯀꯣꯟꯗꯗꯤ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯕ ꯐꯪꯖꯗꯦ, ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯐꯪꯂꯦ꯫ ꯂꯥꯏꯖ ꯏꯁꯤꯡ ꯑꯁꯤ ꯂꯩꯅꯥꯡ ꯇꯥꯅ ꯅꯩꯈꯥꯏꯔꯕꯁꯨ ꯌꯥꯔꯦ"꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯏꯔꯣꯏꯗꯨꯅ ꯅꯩꯈꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯨ ꯃꯍꯥꯛꯇꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯈꯣꯏꯗꯧ ꯊꯤꯠꯅ ꯁꯥꯎꯅꯤꯡꯂꯝꯒꯅꯤꯀꯣ"꯫ "ꯍꯣ, ꯁꯥꯎꯒꯦꯁꯨ ꯁꯥꯎꯖꯁꯅꯨ꯫ ꯃꯍꯥꯛꯅ ꯁꯥꯎꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 8ꯇ ꯀꯩꯗꯧꯕ ꯉꯝꯒꯗꯣꯔꯤꯕꯅꯣ"꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯔꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯩꯔꯥꯏ ꯇꯝꯅ ꯀꯥꯈꯠꯅꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯈꯟ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯨꯝꯄꯣꯟꯖꯦꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯂꯨꯋꯥꯡ ꯑꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯂꯩꯀꯣꯜ ꯇꯝꯅ ꯂꯥꯛꯏ꯫ ꯂꯩꯀꯣꯜꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯃꯥꯏꯗ ꯇꯨꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯉꯁꯤꯁꯨ ꯂꯩꯅꯥꯡ ꯇꯥꯅ ꯅꯩꯈꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯁꯨ ꯎꯔꯦ꯫ ꯉꯁꯤꯗꯤ ꯂꯨꯋꯥꯡ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯃꯇꯣꯟ ꯂꯣꯝꯂꯦ꯫ "ꯐꯩ, ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯂꯩꯀꯣꯜ ꯑꯁꯤꯕꯨ ꯅꯩꯈꯥꯏꯕ, ꯂꯥꯏꯖ ꯏꯀꯣꯟ ꯄꯨꯈ꯭ꯔꯤꯕꯨ ꯂꯩꯅꯥꯡ ꯇꯥꯅ ꯅꯩꯈꯥꯏꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯈꯪꯗꯣꯛꯂꯒꯦ꯫ ꯂꯨꯋꯥꯡ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ"꯫ ꯂꯨꯋꯥꯡ ꯋꯥꯈꯜ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥꯆꯥꯛ ꯑꯗꯨ ꯆꯥꯛꯍꯟ ꯆꯥꯔꯒ ꯃꯈ꯭ꯋꯥꯡꯗ ꯊꯥꯡ ꯑꯃ ꯌꯦꯞꯂꯒ ꯉꯟꯅ ꯃꯍꯥꯛꯀꯤ ꯂꯩꯀꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯕ ꯆꯥꯔꯣꯠ ꯍꯥꯕꯨꯡ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯂꯩꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯅ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏꯆꯕꯨꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯃꯥꯂꯪ ꯍꯪꯒꯦꯟ ꯏꯄꯣꯝ ꯂꯛꯇꯩ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯃꯃꯥꯡꯊꯥ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯃꯉꯥꯟꯒꯤ ꯏꯔꯣꯏꯅ ꯃꯁꯦꯛ ꯂꯩꯕꯤ ꯂꯥꯏ ꯅꯨꯔꯥ ꯃꯈꯣꯏ 8ꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯄꯔꯦꯡꯅ ꯀꯨꯝꯊꯔꯛꯈꯤꯕꯗꯨ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯦꯛꯂꯥꯆꯥꯒꯨꯝ ꯀꯣꯏꯅ ꯂꯩꯅ ꯄꯥꯏꯖꯩ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯄꯨꯈ꯭ꯔꯤꯒꯤ ꯂꯩꯔꯥꯏ ꯑꯗꯨꯗ ꯂꯥꯏ ꯅꯨꯔꯥ 8ꯀꯤ ꯁꯛꯐꯝꯗ ꯂꯥꯡꯑꯣꯟꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯆꯥꯔꯣꯠ ꯍꯥꯕꯨꯡꯗ ꯂꯨꯝꯂꯤꯕ ꯂꯨꯋꯥꯡ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯁꯣꯜꯂꯤ꯫ "ꯏꯁ, ꯂꯥꯏ ꯅꯨꯔꯥ 8 ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯣꯏꯔꯦꯀꯣ, ꯅꯈꯣꯏꯅ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯂꯥꯏꯖ ꯏꯀꯣꯟ ꯄꯨꯈ꯭ꯔꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯅꯥꯡ ꯇꯥꯅ ꯅꯩꯈꯥꯏꯔꯤꯕꯁꯦ꯫ ꯐꯩ, ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯂꯨꯋꯥꯡ ꯑꯩꯕꯨ ꯁꯤꯡꯅꯕꯒꯤ ꯂꯦꯝꯅꯗꯤ ꯈꯛ ꯊꯥꯈ꯭ꯔꯔꯣꯏ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯨꯝꯗꯨꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏ ꯅꯨꯔꯥ 8 ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯆꯤꯡꯂꯧꯁꯛ ꯍꯦꯟꯅ ꯅꯤꯡꯊꯤꯕꯤ ꯑꯇꯣꯝꯕꯤ ꯑꯔꯥꯏ ꯂꯩꯃ ꯑꯗꯨꯅ ꯃꯆꯦꯝꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯝꯈꯣꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯂꯥꯏꯖ ꯏꯀꯣꯟꯌꯥꯏꯗ ꯀꯨꯝꯗꯨꯅ ꯁꯥꯟꯅꯔꯒꯨꯝꯁꯤ꯫ ꯅꯅꯥꯎꯒꯤ
ꯄꯥꯝꯕꯣꯝꯒꯤ ꯃꯤꯍꯨꯟ ꯑꯁꯤ ꯃꯐꯝ ꯆꯥꯗꯅ ꯆꯣꯡꯏ꯫ ꯃꯆꯦꯝ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯏꯅꯥꯎ, ꯅꯆꯦꯝꯁꯤꯡ ꯌꯥꯎꯔꯤꯕꯁꯤꯗꯤ ꯁꯦ, ꯉꯁꯤꯗꯤ ꯏꯔꯣꯟꯅꯨꯡꯗ ꯀꯦꯀꯨ ꯂꯣꯠꯄꯤꯗꯨꯝ ꯁꯥꯟꯅꯁꯤ꯫ ꯅꯐꯤ ꯐꯤꯗꯣꯟ ꯑꯗꯣ ꯆꯤꯡꯈꯠꯂꯣ, ꯏꯀꯣꯟ ꯑꯁꯤꯗ ꯀꯨꯝꯂꯁꯤ ꯂꯥꯛꯑꯣ꯫" ꯑꯔꯥꯏ ꯂꯩꯃ ꯑꯗꯣ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯈꯧꯇꯛ ꯏꯆꯥ ꯆꯥꯕꯒꯨꯝ ꯑꯣꯏꯔꯦ꯫ ꯃꯆꯦꯝꯁꯤꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯁꯨ ꯃꯐꯤ ꯐꯤꯗꯣꯟ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯂꯥꯏꯖꯅꯨꯡꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8ꯅ ꯂꯥꯏꯖ ꯃꯌꯥꯏꯗ ꯂꯩꯗꯨꯅ ꯏꯁꯤꯡ ꯆꯥꯏꯁꯤꯟꯕꯤ ꯁꯥꯟꯅꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯆꯥꯔꯣꯠ ꯍꯥꯕꯨꯡꯗ ꯂꯨꯝꯗꯨꯅ ꯂꯩꯕ ꯂꯨꯋꯥꯡꯅ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ 8ꯇ ꯃꯆꯤꯟꯅ ꯑꯣꯟꯖꯤꯟꯗꯨꯅ ꯊꯤꯜꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ 8ꯃꯛ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯅ ꯂꯥꯏꯔꯕ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯅꯥꯡ ꯇꯥꯅ ꯅꯩꯈꯥꯏꯗꯨꯅ ꯊꯝꯂꯝꯂꯤꯕꯗꯤ? ꯂꯨꯋꯥꯡ ꯑꯩꯅ ꯋꯥꯅ ꯁꯦꯝꯖꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯅꯩꯈꯥꯏꯕꯒꯤ ꯃꯁꯤꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡꯗꯤ ꯅꯈꯣꯏꯅ ꯐꯪꯒꯗꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯔꯥꯟ ꯑꯍꯣꯏ ꯇꯧꯕꯗꯗꯤ ꯆꯤꯡꯉꯨ ꯅꯈꯣꯏꯅ ꯋꯥꯔꯛꯄꯗꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯉꯨ ꯅꯣꯏꯅ ꯇꯥꯏꯕꯪꯗ ꯐꯠꯇꯕ ꯇꯧꯔꯕꯅꯤꯅ ꯅꯈꯣꯏꯕꯨ ꯑꯩꯅ ꯋꯥꯔꯛꯄ ꯇꯥꯔꯦꯗꯣ." ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯒꯤ ꯂꯥꯡꯗ ꯊꯨꯈꯤꯕꯅ ꯆꯦꯡꯃꯪ ꯃꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ, ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯦ꯫ ꯂꯨꯋꯥꯡꯅ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯈꯣꯏ 8ꯀꯤ ꯃꯅꯨꯡꯗ ꯆꯦꯡꯂꯧꯁꯛ ꯍꯦꯟꯅ ꯐꯖꯔꯤꯕꯤ ꯂꯥꯏꯅꯨꯔꯥ ꯑꯇꯣꯝꯕꯤ ꯑꯔꯥꯏ ꯂꯩꯃꯕꯨ ꯍꯦꯛ ꯎꯕꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯟ ꯑꯃꯗꯤ ꯐꯥꯎꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ 8ꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯋꯥꯔꯛꯂꯒꯦ." ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯍꯟ ꯑꯣꯏꯔꯤꯕ ꯂꯥꯏꯅꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯇꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯏꯀꯣꯟ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯅꯩꯈꯥꯏꯔꯨꯕ ꯑꯩꯈꯣꯏ 8ꯅ ꯂꯥꯜꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯇꯝꯕ ꯅꯍꯥꯛꯅ ꯄꯥꯝꯕ ꯑꯃ ꯅꯤꯖꯧ, ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯤꯕꯤꯔꯝꯂꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ." "ꯀꯔꯤ ꯑꯄꯥꯝꯕ ꯑꯃ ꯅꯤꯖꯧ ꯍꯥꯏꯕ? ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯤꯔꯕꯗ ꯅꯈꯣꯏꯅ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯍꯥꯟꯅꯃꯨꯛꯇ ꯁꯥꯔꯤ ꯋꯥꯁꯛ ꯆꯦꯠꯄꯤꯌꯨ." ꯃꯈꯣꯏ 8 ꯑꯗꯨ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯖꯩ, ꯑꯗꯨꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯅꯩ, "ꯃꯇꯝ ꯑꯁꯦ ꯅꯣꯡꯉꯥꯟꯈꯤꯒꯗꯧꯔꯦ꯫ ꯅꯣꯡꯉꯥꯟꯈ꯭ꯔꯕꯗꯤ ꯄꯟꯊꯧꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯒꯅꯤ꯫ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯏꯅꯥꯎꯁꯤꯡ, ꯇꯝꯕ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯄꯤꯊꯣꯛꯂꯝꯂꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣই ꯊꯨꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ." ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ 8 ꯑꯗꯨ ꯌꯥꯅꯔꯦ꯫ ꯃꯆꯦꯝ ꯑꯍꯟꯅ ꯂꯨꯋꯥꯡꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯑꯄꯥꯝꯕꯗꯨ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯦ꯫ ꯃꯈꯣꯏꯅ ꯋꯥꯁꯛꯂꯕꯗ ꯂꯨꯋꯥꯡꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯔꯛꯏ, "ꯍꯦ ꯂꯥꯏꯅꯨꯔꯥ 8 ꯅꯈꯣꯏꯕꯨ, ꯅꯈꯣꯏꯒꯤ ꯅꯅꯥꯎ ꯏꯇꯣꯟ ꯇꯣꯝꯕꯤ ꯑꯔꯥꯏ ꯂꯩꯃ ꯑꯁꯤ ꯇꯥꯏꯕꯪ ꯑꯩꯅ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯃꯣꯏ ꯈꯩꯅ ꯈꯣꯏꯗꯥꯔꯨꯔꯦ꯫ ꯑꯗꯨꯅ ꯑꯔꯥꯏ ꯂꯩꯃ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯣ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯔꯥꯏ ꯂꯩꯃꯗꯤ ꯀꯕꯣꯔꯥꯏ ꯍꯧꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯝꯅ ꯂꯥꯏꯅꯨꯔꯥ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯍꯥꯛꯀ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯁꯤꯇ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯦꯝꯁꯤꯡ ꯑꯗꯨꯅꯗꯤ ꯇꯥꯏꯕꯪ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯁꯥꯔꯤ ꯋꯥꯁꯛ ꯆꯦꯠꯊꯣꯛꯎꯔꯦ꯫ ꯁꯛꯈ꯭ꯔꯕ ꯋꯥꯁꯛꯇꯤ ꯑꯃꯨꯛ ꯍꯣꯡꯗꯣꯛꯐꯗꯦ꯫ ꯑꯗꯨꯅ ꯃꯅꯥꯎ ꯏꯇꯣꯟ ꯇꯣꯝꯕꯤ ꯑꯔꯥꯏ ꯂꯩꯃꯕꯨ ꯇꯥꯏꯕꯪ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯕ ꯇꯥꯔꯦꯗꯣ꯫ ꯃꯆꯦꯝꯅ ꯑꯔꯥꯏ ꯂꯩꯃꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯝꯒꯤ ꯏꯅꯥꯎ ꯑꯔꯥꯏ ꯂꯩꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯣꯡꯗꯝ ꯊꯤꯗꯀꯣ꯫ ꯅꯆꯦꯝ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯁꯤꯡꯕꯨ ꯀꯣꯛꯆꯃꯟ꯫ ꯇꯥꯏꯕꯪ ꯃꯍꯥꯛꯀꯤ ꯁꯥꯔꯤ ꯋꯥꯁꯛꯅ ꯂꯨꯝꯈꯤꯕꯅ ꯏꯅꯥꯎꯕꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯇꯥꯔꯦꯀꯣ." ꯑꯔꯥꯏ ꯂꯩꯃ ꯑꯗꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯃꯆꯦꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣ ꯏꯆꯦꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ? ꯅꯅꯥꯎꯗꯤ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯅꯅꯥꯎ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝ ꯏꯀꯥꯏꯐꯝꯗ ꯆꯠꯄꯤꯈꯤꯅꯨ꯫ ꯇꯥꯏꯕꯪ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯅꯥꯎꯗꯤ ꯂꯩꯕ ꯉꯝꯖꯍꯧꯔꯣꯏ." ꯃꯇꯝ ꯑꯁꯦ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯟꯈꯤꯅꯤ꯫ ꯆꯤꯉꯨ ꯁꯣꯔꯥꯔꯦꯟꯒꯤ ꯋꯥꯔꯛ ꯆꯩꯊꯦꯡ ꯑꯃꯨꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯍꯥꯛꯀ ꯅꯪꯒ ꯃꯇꯝ ꯈꯔꯗꯤ ꯂꯩꯃꯤꯟꯅꯔꯣ꯫ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯆꯦꯝ 8ꯅ ꯏꯅꯥꯎꯕꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦꯀꯣ꯫
ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯁꯤꯃꯗꯤ ꯈꯥꯡꯂꯣ꯫ ꯑꯁꯨꯝꯅ ꯃꯅꯥꯎ ꯑꯔꯥꯏꯂꯩꯃꯕꯨ ꯂꯨꯋꯥꯡꯅ ꯁꯤꯟꯅꯔꯝꯂꯒ ꯃꯈꯣꯏ 6 ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯔꯤ ꯋꯥꯁꯛꯅ ꯀꯟꯈꯤꯕꯅ ꯂꯨꯋꯥꯡꯒ ꯑꯔꯥꯏꯂꯩꯃꯒ ꯂꯩꯃꯤꯟꯅꯔꯦꯗꯣ꯫ ꯂꯨꯋꯥꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯖꯕ ꯑꯔꯥꯏꯂꯩꯃ ꯍꯥꯏꯕꯗꯨ ꯃꯃꯤꯠꯅ ꯎꯕ ꯐꯪꯖꯔꯦ, ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐꯪꯖꯔꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯁꯥꯕ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯑꯔꯥꯏꯂꯩꯃꯕꯨ ꯄꯨꯁꯤꯟꯕꯤꯔꯦ꯫ ꯑꯔꯥꯏꯂꯩꯃꯅ ꯂꯨꯋꯥꯡꯗ ꯌꯦꯡꯗꯨꯅ ꯌꯋꯥ ꯆꯤꯡꯒꯣꯏꯔꯛꯏ꯫ "ꯏꯕꯨꯡ ꯂꯨꯋꯥ, ꯅꯁꯥꯅꯧ ꯂꯥꯏꯅꯨꯔ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯅꯥꯛꯇ ꯊꯝꯕꯤꯌꯨꯀꯣ, ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨꯀꯣ"꯫ "ꯀꯔꯤ ꯋꯥꯅꯣ ꯏꯁꯥꯅꯧ? ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯊꯣꯛꯄ ꯂꯣꯏꯗꯥꯝ ꯊꯥꯖꯕꯨ ꯏꯇꯝꯄꯥꯛꯇ ꯄꯝꯕ ꯐꯪꯂꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯊꯥꯖ ꯃꯥꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯊꯥꯗꯣꯛꯂꯨꯒꯅꯤ? ꯑꯗꯨꯕꯨ ꯂꯨꯋꯥꯡ ꯑꯩꯒꯤ ꯄꯥꯏ ꯃꯅꯨꯡꯗ ꯆꯤꯡꯅꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯔꯥꯏꯂꯩꯃ ꯅꯪꯅ ꯅꯨꯔꯥ ꯁꯃꯥꯏ ꯂꯩꯗꯨꯅ ꯂꯨꯋꯥꯡ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ, ꯏꯁꯥꯕꯤ ꯈꯨꯌꯨꯝꯂꯥꯏ ꯅꯨꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯆꯤꯡꯒꯣꯏꯈ꯭ꯔꯕ ꯌꯋꯥꯅ ꯑꯔꯦꯞꯄꯅꯤ꯫ ꯏꯆꯦꯝ ꯇꯔꯨꯡꯃꯛꯀꯤ ꯌꯥꯊꯪꯕꯨ ꯄꯨꯗꯨꯅ ꯏꯕꯨꯡꯒꯤ ꯄꯨꯟꯁꯤꯅ ꯂꯣꯝꯗ꯭ꯔꯤꯕ ꯃꯈꯩ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯩꯅꯁꯨ ꯆꯤꯡꯉꯨ ꯃꯍꯥꯛꯄꯨ ꯄꯟꯗꯨꯅ ꯁꯔꯤ ꯋꯥꯁꯛ ꯆꯠꯆꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯨꯋꯥꯡ ꯑꯩꯅ ꯑꯔꯥꯏꯂꯩꯃ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯖꯒꯦ꯫ ꯉꯁꯤ ꯏꯅꯨꯡ ꯉꯥꯜꯂꯕꯁꯨ ꯃꯣꯡꯕ ꯏꯔꯥꯟꯋꯥꯏꯗ ꯑꯃꯨꯛ ꯍꯟꯋꯥꯏꯈ꯭ꯔꯔꯣꯏ꯫ ꯏꯁꯥꯅꯧ ꯅꯪꯒ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯑꯁꯤꯃ ꯂꯩꯃꯤꯟꯅꯈ꯭ꯔꯒꯦ"꯫ ꯑꯁꯨꯝꯅ ꯁꯔꯤ ꯋꯥꯁꯛꯇꯨꯅ ꯂꯨꯋꯥꯡ ꯑꯗꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯑꯔꯥꯏꯂꯩꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯅꯣꯡꯃꯇ ꯃꯌꯨꯝꯗ ꯍꯜꯂꯨꯗ꯭ꯔꯦ, ꯍꯟꯒꯅꯤ ꯍꯥꯏꯕꯁꯨ ꯅꯤꯡꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ ꯃꯁꯤꯡꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯣꯡꯕ ꯌꯨꯝꯗꯅꯤ꯫ ꯃꯄꯥ ꯈꯣꯡꯕ ꯑꯃꯗꯤ ꯃꯃꯥ ꯄꯦꯅꯨ ꯑꯗꯨ ꯃꯆꯥꯒꯤ ꯄꯥꯎꯗꯨ ꯇꯥꯔꯕꯗ ꯋꯥꯈꯜ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯈꯣꯏ꯫ ꯄꯦꯅꯨꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯃꯨꯛꯇ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯆꯥꯅꯨꯄꯥꯗꯨ ꯂꯧꯔꯨꯆꯣ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯏꯆꯥꯅꯨꯄꯥ ꯂꯨꯋꯥꯡꯗꯣ ꯉꯥꯎꯔꯦ, ꯋꯥꯈꯜ ꯆꯣꯏꯔꯦ, ꯂꯩꯀꯣꯜꯗ ꯂꯥꯏꯅ ꯆꯦꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯥꯀꯣꯡ ꯑꯁꯤꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯅꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯆꯣꯕꯥ"꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯈꯣꯝꯕꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯂꯧꯔꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯕꯨꯝ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯂꯨꯋꯥꯡ ꯑꯗꯨ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯁꯨꯝꯈꯤꯕꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ꯫ ꯋꯥꯈꯜ ꯑꯗꯨ ꯑꯁꯨꯝꯅ ꯈꯜꯂꯤ꯫ "ꯂꯣꯏꯔꯦꯗꯅ, ꯂꯨꯋꯥꯡ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ. ꯇꯤꯂꯥꯡ ꯈꯌꯣꯠꯅꯔꯨꯗ ꯑꯄꯥꯝꯂꯥꯡꯗꯣ ꯊꯨꯔꯨꯕꯗꯨꯅ ꯃꯇꯤꯛ ꯂꯩꯕꯤ ꯈꯣꯏꯃꯣꯝ ꯂꯥꯏꯅꯨꯔ ꯑꯔꯥꯏꯂꯩꯃꯒ ꯌꯨꯝꯂꯦꯠ ꯆꯥꯔꯥ ꯇꯥꯟꯒꯦ ꯈꯜꯂꯨꯕ ꯂꯨꯋꯥꯡ ꯑꯩꯒꯤ ꯑꯄꯪꯕ ꯋꯥꯈꯜ ꯑꯣꯏꯔꯝꯃꯦꯀꯣ꯫ ꯀꯥꯟꯅꯗꯦ. ꯑꯔꯥꯏꯂꯩꯃ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯊꯦꯝꯖꯤꯜꯂꯒꯦ. ꯐꯖꯅ ꯍꯥꯏꯖꯔꯒ ꯁꯦꯠꯅ ꯈꯥꯏꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯈꯪꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯒꯦ"꯫ ꯍꯧꯖꯤꯛꯇꯤ ꯂꯨꯋꯥꯡ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯦ꯫ ꯆꯤꯡꯉꯨ ꯈꯣꯏꯌꯨꯝꯒ ꯇꯥꯏꯕꯪꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯔꯥꯏꯂꯩꯃꯒꯤ ꯃꯇꯧꯗ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯄ ꯀꯥꯡꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯍꯤꯡ ꯑꯃꯅꯤ꯫ ꯑꯔꯥꯏꯂꯩꯃ ꯑꯗꯨ ꯐꯝꯖꯥꯎꯗ ꯇꯥꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯑꯗꯨ ꯉꯁꯥꯏ ꯃꯈꯩ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯂꯨꯋꯥꯡ ꯃꯃꯤꯠ ꯑꯗꯨꯅ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕꯤ ꯑꯔꯥꯏꯂꯩꯃ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯏꯁꯥꯅꯧ, ꯍꯟꯗꯛ ꯃꯄꯣꯛ ꯂꯥꯡꯒꯣꯜ ꯑꯁꯤꯗꯗꯤ ꯅꯪꯒ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕꯣꯏꯔꯦ꯫ ꯅꯐꯝꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯄꯥꯝ ꯃꯤꯍꯧ ꯀꯥꯔꯨꯕꯅ ꯍꯧꯖꯤꯛꯇꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯦꯗꯣ꯫ ꯅꯪꯁꯨ ꯅꯅꯤꯡ ꯇꯝꯖꯍꯧꯔꯣ. ꯑꯩꯁꯨ ꯏꯌꯨꯝ ꯃꯣꯡꯕ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯒꯦ. ꯅꯪꯕꯨ ꯇꯥꯛꯂꯝꯗꯅ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ"꯫ ꯑꯁꯤ ꯈꯜꯂꯒ ꯂꯨꯋꯥꯡ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯔꯥꯏꯂꯩꯃ ꯑꯗꯨ ꯀꯞꯂꯦ꯫ ꯃꯁꯥꯕꯤꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯂꯝꯗꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯦ꯫ ꯍꯤꯛꯅ ꯇꯦꯡꯊꯥꯔꯦ꯫ "ꯏꯁꯥꯕꯤ ꯅꯪꯕꯨ ꯄꯣꯏꯔꯩꯀꯩꯗ ꯂꯩꯈ꯭ꯔꯕꯒꯤ
ꯑꯔꯥꯏ ꯂꯩꯃ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝ ꯃꯣꯡꯃ ꯅꯔꯟ ꯌꯥꯏ ꯇꯝꯈ꯭ꯔꯕꯣꯏꯔꯦ ꯍꯥ ꯃꯗꯨꯕꯨ ꯀꯔꯤ ꯄꯨꯛꯆꯦꯟ ꯀꯧꯕꯒꯦꯅꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯁꯥꯖꯠꯂ ꯑꯗꯨꯛ ꯂꯧꯅꯝ ꯆꯥꯎꯕꯗꯤ ꯂꯥꯏꯅꯨꯔ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯋꯥ ꯑꯗꯨꯛ ꯃꯤꯅꯝꯕꯒꯤ ꯈꯥꯡꯉꯣ ꯊꯛꯇ ꯄꯨꯟꯁꯤ ꯃꯥꯡꯕ ꯑꯣꯏꯌꯨꯀꯣ ꯁꯣꯝꯗꯅ ꯂꯨꯋꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯂꯩꯔꯦ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯩꯔꯕꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯃꯁꯥꯗꯨ ꯑꯣꯛꯊꯣꯛꯄꯤꯔꯦ ꯃꯆꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯐꯥꯊꯕꯤꯔꯦ ꯑꯗꯨꯕꯨ ꯂꯨꯋꯥꯡ ꯃꯍꯥꯛꯅ ꯆꯤꯡꯎ ꯃꯍꯥꯛꯄꯨ ꯄꯟꯗꯨꯅ ꯑꯔꯥꯏ ꯂꯩꯃꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨꯗꯤ ꯂꯦꯝꯅ ꯃꯥꯡꯂꯣꯏꯗꯧꯔꯤ ꯂꯨꯋꯥꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯇꯔꯥ ꯆꯥꯛ ꯆꯥꯔꯒ ꯐꯝꯖꯥꯎ ꯑꯗꯨꯗ ꯇꯨꯝꯊꯈ꯭ꯔꯦ ꯇꯨꯝꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨꯗ ꯈꯣꯌꯨꯝ ꯃꯍꯥꯛꯄꯨ ꯈꯨꯡꯒꯣꯏꯅꯕꯒꯤ ꯃꯍꯩ ꯐꯪꯂꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯪꯂꯥꯛꯅꯔꯤ ꯃꯪꯂꯥꯛꯅꯕ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯕꯁꯨ ꯉꯝꯗ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯖꯔꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯨꯋꯥꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯊꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯗꯨ ꯈꯪꯉꯨ ꯊꯛꯇ ꯂꯣꯏꯔꯦ ꯃꯍꯥꯛꯅ ꯑꯃꯥꯡ ꯌꯥꯏꯊꯣꯡ ꯀꯨꯝꯈ꯭ꯔꯕꯗ ꯂꯩꯀꯣꯟꯗ ꯂꯩꯍꯧꯕ ꯑꯔꯥꯏ ꯂꯩꯃ ꯑꯗꯨꯁꯨ ꯃꯈ꯭ꯋꯥꯡꯗ ꯀꯤꯔꯝꯕ ꯀꯤꯁꯤ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯦ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯅ ꯈꯥꯏꯅꯔꯕꯅꯤꯅ ꯑꯔꯥꯏ ꯂꯩꯃ ꯑꯩꯁꯨ ꯏꯅꯤꯡ ꯇꯝꯂꯤꯗꯣ ꯅꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯂꯛ ꯆꯥꯎꯏꯗ ꯊꯕꯛ ꯇꯧꯕꯗ ꯃꯥꯡꯒꯤ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯌꯦꯡꯗꯦ ꯆꯤꯡꯒꯤ ꯑꯋꯥꯡꯕ ꯆꯤꯡꯗꯣꯟ ꯑꯗꯨꯗ ꯂꯥꯏꯅꯨꯔ ꯃꯆꯦꯝ ꯇꯔꯨꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯑꯔꯥꯏ ꯂꯩꯃꯅ ꯎꯔꯦ ꯆꯤꯡꯗꯣꯟ ꯑꯗꯨ ꯇꯝꯅ ꯀꯥꯈꯠꯂꯦ ꯃꯆꯦꯝꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯑꯔꯥꯏ ꯂꯩꯃ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯃꯆꯦꯝꯂꯛꯇ ꯇꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯃꯈꯣꯏ ꯇꯔꯦꯠ ꯑꯗꯨ ꯇꯥꯏꯕꯪꯂꯛꯇ ꯑꯃꯨꯛ ꯍꯟꯅ ꯀꯨꯝꯂꯛꯈꯤꯗ꯭ꯔꯦ